어시나 라이기. ngasi lamta thang ja ne ko bo mane mane ngasi je khoi sing da ju maring gi oina dine pan sai bo ko pan thong sai ba adu ren hapa ke ko hoi 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 ka pa ni ko hoi bo bokse bonga chiche lamta gi thangja ko ahan ba adu mathangi thangja da su asmai tawba yaudira oh oh lamta charau budara che ra amu to ni loire ba oh oh si na ahan ba si ama tawraga mathangi na chairau bi du da adai da lao oh ho ho chairau bo gi da lambi da lakpada tapakta lalakpa gandana ima ben singna singa yangang si pire adu maram de kari gino di khangdre ko khangba singna dum comment da pipiramo adu duga akoi chingdana panthong sai bang asi je lamta gi thangja numi sida chingda haibadi akoi maring jati gi oina di panthong sai ba ko khun changakpa gi hek machin jida akoi na panthong haina akoi gi chatne bi gi panthong je sagani du saba je mai maram je ai full details oina next blog to oina hapchara ke adu ngasi gi lamta thangja sida smaina sai habdo ai uchara ke ko maring khun anamba loina mak ngasi loi sanarangani adu ngasi sadraga ju next Saturday da adumaina loina sanagani boko adugi adum hapedang hapchage na ngasi gi blog se tentak na hapcharak pane Waro fuka yule hilai rui. Ayah kalau tu nang kau ya tu nanti. Kita misalnya kita tuming itu terus. Mau lihat lah. Mui. Dan lihat lah. Itu mah. Oh, kau nak turun balang tak? Mangga lagi jangan mangga.